ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯆꯥ ꯄꯣꯛꯇꯕꯤ ꯃꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯗꯣ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯃꯇꯝꯅꯤ꯫ ꯏꯕꯦꯍꯥꯏꯕꯤ ꯃꯍꯥꯛꯀꯤ ꯁꯥꯒꯩꯒꯤ ꯃꯅꯥꯎꯅꯨꯄꯤ ꯈꯔꯒ ꯁꯥꯟꯇꯤꯒꯤ ꯌꯨꯝꯗ ꯃꯃꯧ ꯅꯨꯄꯤ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯦꯍꯥꯏꯕꯤꯅ ꯁꯥꯟꯇꯤꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯀꯧꯔꯛꯏ꯫ "ꯑꯣ ꯁꯥꯟꯇꯤ! ꯁꯥꯟꯇꯤ ꯏꯕꯦꯝꯃ! ꯁꯥꯟꯇꯤ ꯑꯩꯈꯣꯏ ꯂꯥꯛꯏꯅꯤꯍꯦ!" "ꯍꯩꯃꯥ ꯏꯆꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯉꯟꯅ ꯌꯧꯕꯤꯔꯛꯑꯦꯗꯀꯣ꯫ ꯏꯆꯦꯈꯣꯏꯗꯤ ꯂꯦꯡꯈꯠꯄꯤꯔꯛꯑꯣ ꯂꯦꯡꯈꯠꯄꯤꯔꯛꯑꯣ꯫ ꯃꯌꯥꯝ ꯐꯤꯗꯥ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ꯫ ꯑꯩꯁꯨꯅꯦ ꯉꯁꯥꯏ ꯃꯝꯂꯤꯉꯩꯗꯒꯤ ꯏꯆꯦꯍꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯀꯣꯏꯂꯥꯡ ꯂꯥꯡꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯔꯝꯂꯤꯕꯅꯤ꯫ ꯃꯤꯔꯣꯜꯅꯒ ꯂꯩꯇꯕꯅꯦ, ꯏꯃꯥ ꯏꯆꯥꯇꯪ ꯂꯩꯕꯅꯤꯅ ꯑꯃꯒꯤꯁꯨ ꯅꯪꯅꯅꯕ ꯍꯣꯠꯅ ꯑꯃꯒꯤꯁꯨ ꯑꯃꯨꯛ ꯆꯦꯟ, ꯌꯥꯝꯅ ꯋꯥꯏꯗ ꯏꯆꯦ꯫ ꯏꯆꯥꯁꯤꯅꯅꯦ ꯋꯥꯈꯜ ꯇꯥꯕ ꯑꯣꯏꯕꯒꯤ ꯑꯩꯒꯤ ꯏꯇꯦꯡꯕꯨ ꯄꯥꯡꯁꯤꯟꯕꯋꯣ ꯑꯗꯨꯝꯅ ꯇꯧꯕꯒꯤ ꯈꯔ ꯁꯥꯐꯕꯒꯤ ꯋꯥꯅꯤ ꯏꯆꯦ꯫ ꯍꯣꯏꯅꯦ, ꯅꯈꯣꯏꯁꯨ ꯅꯃꯥ ꯅꯆꯥꯗꯪ ꯂꯩꯕꯅꯤꯅ ꯋꯥꯕꯕꯨꯗꯤ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ꯫ ꯑꯗꯣ ꯁꯥꯟꯇꯤ, ꯅꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯑꯩꯒꯤ ꯏꯃꯧ ꯍꯥꯏꯗꯣ ꯑꯣꯏꯒꯗꯧꯔꯕꯅꯤꯅ ꯅꯪꯗꯤ ꯍꯌꯦꯡ ꯅꯇꯣꯝꯇ ꯋꯥꯍꯧꯕ ꯇꯥꯔꯤꯅꯦꯀꯣ꯫ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯅꯊꯟꯇ ꯂꯩꯍꯧꯕꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯅꯪꯁꯨ ꯅꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯍꯦꯛꯇ ꯂꯥꯛꯃꯤꯟꯅꯔꯣ꯫ ꯑꯩꯈꯣꯏꯗꯅꯦ ꯄꯨꯟꯅ ꯍꯦꯛꯇ ꯂꯩꯔꯨꯔꯁꯤ꯫ "ꯍꯩꯃꯥ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯏꯆꯦ?" "ꯐꯔꯅꯤ ꯐꯔꯅꯤ, ꯑꯗꯨꯅ ꯌꯥꯝꯅ ꯍꯦꯟꯅ ꯐꯒꯗꯣꯏꯖꯥꯠꯅꯤ꯫ ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ꯫ ꯁꯦ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯛꯄꯅꯤ, ꯃꯁꯦ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨꯁꯦ꯫ "ꯏꯆꯦ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯕꯤꯔꯛꯏꯁꯤꯕꯣ? ꯂꯩꯔꯛꯇ꯭ꯔꯕꯁꯨ ꯌꯥꯕꯁꯤꯗ ꯁꯦꯜ ꯇꯤꯡꯅꯅꯕ ꯄꯪꯂꯩꯗ ꯍꯦꯛ ꯂꯩꯁꯤꯜꯂꯛꯏ꯫ ꯀꯔꯤꯒꯤ ꯂꯩꯗ ꯂꯥꯛꯇ ꯌꯥꯄꯣꯠꯇꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯅꯦ ꯂꯣꯏꯅ ꯇꯧꯅꯔꯤꯕ ꯆꯠꯅꯕꯤ ꯉꯥꯛꯇꯅꯤ꯫ ꯈꯔꯁꯨ ꯇꯧꯗꯕ ꯌꯥꯄꯣꯠꯇꯦ꯫ ꯅꯪꯅꯕꯨꯗꯤ ꯑꯩꯈꯣꯏꯗ ꯁꯦල් ꯇꯤꯡꯅꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ, ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ ꯑꯩꯈꯣꯏꯗꯤ ꯏꯃꯧ ꯃꯁꯛ ꯐꯖꯕꯤ, ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃ ꯐꯪꯒꯗꯧꯔꯦ ꯈꯟꯕꯗꯅꯦ ꯁꯦꯜꯒ ꯑꯃꯠꯇ ꯄꯥꯝꯃꯨꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯁꯥꯟꯇꯤ." "ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯗꯣ ꯃꯌꯥꯝ, ꯑꯩ ꯏꯆꯥ ꯊꯝꯕꯥꯜꯕꯨ ꯑꯝꯇ ꯀꯧꯊꯣꯛꯆꯔꯛꯀꯦ." ꯍꯣꯏ, ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯑꯣ꯫ ꯏꯃꯧꯗꯣ ꯃꯁꯛ ꯃꯁꯥꯒ ꯉꯁꯥꯏꯗꯒꯤ ꯎꯗ꯭ꯔꯤ꯫ ꯑꯩꯗꯤꯅꯦ ꯏꯃꯧꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯑꯁꯦ ꯌꯦꯡꯗꯨꯅꯇ ꯂꯩꯅꯤꯡꯉꯤ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯤ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡ ꯅꯅꯤ ꯅꯃꯧ ꯊꯕꯛꯀ ꯑꯃꯠꯇ ꯁꯨꯅꯗꯕ ꯃꯈꯩ ꯐꯝꯃꯤꯟꯅꯔꯒꯅꯦ ꯑꯗꯨꯝ ꯍꯦꯛ ꯌꯦꯡꯅꯔꯒ ꯂꯩꯃꯤꯟꯅꯔꯣ꯫ ꯑꯩꯅꯦ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯀꯦ꯫ "ꯕꯦꯝꯃ, ꯕꯦꯝꯃ, ꯊꯝꯕꯥꯜ, ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯁꯦ ꯅꯃꯥ ꯍꯣꯏ ꯂꯥꯛꯂꯤꯁꯦ ꯅꯪꯕꯨ ꯆꯥꯅ ꯊꯛꯅꯅꯕꯒꯗꯣ ꯈꯔ ꯑꯝꯇ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯔꯛꯎꯅꯦ ꯅꯪꯕꯣ." "ꯍꯣꯏ ꯃꯥ, ꯇꯥꯔꯦ, ꯄꯨꯊꯣꯛꯆꯔꯛꯑꯒꯦ." "ꯑꯗꯣ ꯁꯥꯟꯇꯤ, ꯑꯉꯥꯡ ꯃꯁꯦꯜꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯅꯖꯕ ꯑꯣꯏꯔꯝꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯈꯣꯏꯅ ꯄꯥꯝꯗꯕ ꯊꯕꯛꯇ ꯍꯦꯛꯇ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯅꯝꯖꯥ ꯅꯝꯊꯦꯛꯅꯗꯨꯅ ꯇꯧꯕꯗꯨꯁꯨ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ꯫ ꯑꯗꯣ ꯁꯥꯟꯇꯤ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯅ ꯄꯥꯡꯊꯣꯛꯅꯤꯡꯉꯤ꯫ ꯏꯃꯧꯁꯦ ꯌꯥꯝꯅ ꯊꯨꯅ ꯏꯅꯥꯛꯇ ꯊꯝꯅꯤꯡꯉꯤꯅꯦ ꯅꯪꯕꯣ꯫ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯈꯔ ꯊꯨꯖꯤꯟꯁꯤꯀꯣ." "ꯏꯆꯦ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯆꯦꯍꯣꯏꯅ ꯑꯍꯜꯅꯤ꯫ ꯑꯗꯨꯅ ꯏꯆꯦꯍꯣꯏꯅ ꯁꯤꯃꯅ ꯐꯩ ꯍꯥꯏꯕꯗꯨꯃ ꯑꯗꯨꯝ ꯄꯥꯡꯊꯣꯛꯁꯦ ꯍꯥꯏꯕꯗꯣ ꯅꯅꯥꯎꯋꯩꯁꯨ ꯂꯣꯏꯅ ꯌꯥꯖꯔꯦ ꯏꯆꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗꯀꯣ ꯁꯩꯇꯥ." ꯇꯟꯖꯥ ꯑꯁꯤꯗ ꯊꯝꯕꯥꯜ ꯃꯈꯨꯠꯇ ꯆꯥꯅꯅꯕ ꯈꯔ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯃꯥ ꯁꯥꯟꯇꯤꯅ ꯃꯆꯥꯕꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ "ꯂꯥꯛꯑꯣ, ꯄꯨꯊꯣꯔꯛꯑꯣ꯫ ꯁꯦ ꯅꯃꯥ ꯍꯣꯏꯗ ꯍꯥꯟꯅ ꯄꯤ, ꯃꯈꯣꯏꯅ ꯑꯍꯜꯅꯤ." "ꯍꯣꯏ ꯃꯥ." "ꯏꯃꯥ, ꯁꯦ ꯆꯥꯅꯅꯕꯁꯦ ꯈꯔ ꯆꯥꯕꯤꯌꯨ." ꯆꯥꯗꯗꯤꯀꯣ ꯀꯔꯤꯒꯤ ꯆꯥꯔꯣꯏ? ꯏꯃꯧꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯦꯝꯂꯛꯄ ꯆꯥꯅꯅꯕꯕꯨ ꯏꯅꯦꯝꯅ ꯆꯥꯗꯦ ꯍꯥꯏꯕ꯭ꯔో? ꯁꯦ ꯏꯃꯧꯅ ꯋꯥꯅ ꯁꯦꯝꯂꯛꯂꯤꯕ ꯆꯥꯅꯅꯕꯁꯦ ꯑꯩꯅꯅꯦ ꯂꯣꯏꯅ ꯇꯦꯡꯕ ꯃꯈꯩ ꯆꯥꯊꯣꯛꯇꯣꯏꯅꯦ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯏꯅꯦꯝ ꯋꯥ ꯈꯔ ꯍꯥꯏꯔꯝꯒꯦ꯫ ꯅꯃꯥꯒꯁꯨ ꯉꯥꯡꯅꯔꯕꯅꯤ꯫ ꯅꯪꯒ ꯏꯆꯥ ꯅꯨꯄꯥ ꯀꯣꯔꯧꯒꯒꯤ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯖꯤꯟꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯅꯃꯥꯅꯁꯨ ꯌꯥꯔꯦ꯫ ꯑꯗꯣ ꯅꯪꯅꯦ ꯊꯨꯅ ꯏꯅꯦꯝꯒꯤ ꯅꯥꯛꯇ ꯂꯥꯛꯎꯀꯣ꯫ ꯏꯅꯦꯝꯗꯤꯅꯦ ꯏꯃꯧꯕꯨ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯕꯅꯤꯀꯣ ꯏꯕꯦꯝꯃ." ꯊꯝꯕꯥꯜ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯑꯗꯨ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯨꯅꯃꯛ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯨ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ꯫ "ꯍꯩꯃꯥ ꯏꯀꯥꯏꯔ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏ ꯊꯤꯒꯟꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯃꯧꯁꯦ꯫ ꯑꯩꯅꯗꯤ ꯏꯃꯧꯁꯦ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕ ꯃꯆꯤꯡ ꯑꯃ ꯄꯥꯜꯍꯟꯅꯤꯡꯂꯒ ꯀꯔꯤꯅꯣꯕ ꯇꯧꯔꯝꯃꯤꯁꯤꯕꯨ." "ꯍꯣꯏꯗ,
ꯏꯪ ꯇꯞꯅ ꯃꯒꯨꯟ ꯂꯩꯕꯤ ꯏꯃꯧꯅꯤꯗꯅ ꯑꯩꯒꯤ ꯏꯃꯧꯁꯤꯗꯤ꯫ ꯏꯆꯦ ꯅꯪꯅꯅꯦ ꯄꯪꯊꯥꯗ ꯊꯥꯒꯠꯂꯤ꯫ ꯑꯗꯣ ꯏꯆꯦ ꯍꯣꯏ ꯃꯌꯥꯝ ꯆꯥꯅꯅꯕꯗꯣ ꯑꯝꯇ ꯄꯥꯏꯕꯤꯌꯨ꯫ ꯍꯥꯏ ꯊꯥꯒꯠꯇ ꯌꯥꯕꯣꯠꯇꯦꯅꯦ ꯅꯪꯕꯣ, ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯃꯧꯁꯤꯕꯨ ꯃꯥꯂꯦꯝꯗ ꯑꯅꯤ ꯁꯨꯅ ꯐꯪꯂꯔꯣꯏ꯫ ꯑꯁꯤꯃꯛꯅꯅꯤ ꯑꯩꯅ ꯏꯃꯧ ꯑꯁꯦ ꯐꯪꯍꯧꯗꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯖꯕ ꯂꯥꯛꯂꯤꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯖꯔꯦ ꯃꯇꯤꯛ ꯏꯃꯧꯁꯨ ꯐꯪꯒꯗꯧꯔꯦ꯫ ꯅꯨꯡꯉꯥꯏꯔꯦ, ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯑꯅꯤ ꯁꯨꯅ ꯂꯩꯈꯤꯗ꯭ꯔꯣ? ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯑꯃꯗꯤ ꯀꯣꯔꯧ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯅꯈ꯭ꯔꯦ꯫ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯣꯔꯧꯅ ꯍꯥꯏꯔꯛꯏ, ꯊꯝꯕꯥꯜ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯦ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦꯀꯣ꯫ ꯑꯁ ꯑꯩꯗꯤ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯔꯦ꯫ ꯉꯁꯤꯃꯛ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯏꯁ ꯌꯥꯝꯅ ꯉꯥꯏꯕ ꯉꯝꯗꯕꯒꯤ ꯋꯥꯔꯣ? ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯌꯥꯔꯦ꯫ ꯑꯩꯗꯤ ꯇꯁꯦꯡꯅ ꯉꯥꯏꯕ ꯋꯥꯔꯦ꯫ ꯑꯗꯣ ꯉꯁꯤ ꯎꯅꯔꯤꯁꯤꯗꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨ ꯅꯠꯇꯅ ꯎꯅꯔꯔꯣꯏꯅꯦꯀꯣ? ꯍꯣꯏ ꯂꯨꯍꯣꯡꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯦ꯫ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯎꯅꯕꯁꯦ ꯃꯤꯅ ꯎꯕꯗ ꯌꯥꯝ ꯐꯖꯗꯦ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯇꯧꯍꯩꯗꯦ ꯍꯥꯏ꯫ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯉꯥꯏꯕ ꯇꯥꯔꯦꯗꯅ꯫ ꯑꯩꯗꯤ ꯌꯥꯝ ꯋꯥꯒꯗꯧꯔꯤꯗ ꯑꯗꯨꯗꯤ ꯇꯧꯔꯤꯁꯦ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯆꯤꯟꯕꯒꯤꯔꯣ? ꯑꯁ ꯊꯝꯕꯥꯜ, ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯀꯣ꯫ ꯅꯪꯕꯨ ꯅꯣꯡꯃꯇ ꯎꯗꯕꯗ ꯑꯩꯁꯦ ꯂꯩꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯪꯕꯨ ꯎꯗꯅ ꯈꯥꯡꯂꯒ ꯂꯩꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯋꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯍꯥꯏꯅꯣ? ꯏꯁ ꯌꯥꯝ ꯅꯨꯡꯁꯤꯕꯒ ꯃꯥꯜꯂꯤꯀꯣ꯫ ꯀꯩ ꯋꯥꯅꯣꯅꯦ? ꯅꯨꯡꯁꯤꯔꯤꯕꯁꯤꯗꯕꯨ ꯅꯨꯡꯁꯤꯕ ꯃꯥꯟꯗ꯭ꯔꯗꯤ ꯀꯔꯤ ꯃꯥꯟꯗꯣꯏꯕ? ꯌꯥꯔꯤꯁꯦ ꯇꯨꯡ ꯃꯥꯡ ꯊꯠꯇꯅ ꯉꯥꯡꯉꯅꯨ, ꯑꯩ ꯆꯪꯈ꯭ꯔꯒꯦ꯫ ꯐꯅ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯁ꯭ꯋꯥꯏꯗ ꯐꯝꯂꯛꯏꯁꯦ, ꯃꯤꯅ ꯎꯔꯒ ꯐꯅ ꯉꯥꯡꯅꯔꯔꯣꯏ꯫ ꯃꯤꯒꯤ ꯋꯥꯗꯤꯅꯦ ꯃꯋꯥ ꯂꯧꯗꯦꯁꯦ꯫ ꯏꯇꯩ ꯏꯅꯥꯎ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯕꯨ ꯃꯄꯥ ꯀꯅꯥꯅ ꯊꯤꯅ ꯍꯥꯏꯅꯗꯣꯔꯤꯒꯦ? ꯂꯨꯐꯥꯎ ꯂꯨꯍꯣꯡꯗ꯭ꯔꯤ ꯏꯇꯩ ꯏꯅꯥꯎꯒ ꯌꯧꯈ꯭ꯔꯦꯀꯣ ꯋꯥꯔꯤꯒꯗꯤ꯫ ꯀꯩꯅꯣ ꯂꯨꯍꯣꯡꯕ ꯍꯥꯏꯔꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯏꯇꯩ ꯏꯅꯥꯎ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ? ꯑꯇꯩ ꯂꯥꯏꯔꯤ, ꯅꯪ ꯍꯌꯦꯡ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅ ꯀꯧꯒꯗꯣꯏꯅꯣ? ꯃꯤꯡ ꯀꯧꯕꯗꯤ ꯐꯠꯇꯦ ꯍꯥꯏ꯫ ꯑꯗꯨꯅ ꯃꯤꯡ ꯌꯥꯎꯗꯕꯤꯗ ꯀꯩ ꯀꯧꯗꯣꯏꯕ? ꯈꯪꯗꯦꯕꯣ꯫ ꯈꯪꯗꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯌꯥꯔꯣꯏ, ꯑꯃ ꯍꯥꯏꯔꯝꯃꯨ꯫ ꯑꯗꯨꯒ ꯅꯪ ꯆꯪꯈ꯭ꯔꯣ, ꯍꯥꯏꯔꯝꯗ꯭ꯔꯗꯤꯅꯦ ꯅꯪ ꯉꯁꯤ ꯆꯪꯈꯤꯕꯒ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯏꯁ ꯃꯔꯩ ꯌꯥꯝ ꯀꯜꯂꯤꯀꯣ꯫ ꯊꯦꯡꯉꯦ, ꯑꯩ ꯆꯪꯈ꯭ꯔꯒꯦ꯫ ꯑꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯔꯁꯦ꯫ ꯀꯣꯟꯕ ꯌꯥꯔꯣꯏꯌꯦ꯫ ꯀꯔꯝ កាꯟꯗ ꯈꯟꯅꯗꯣꯏꯅꯣ? ꯃꯇꯝ ꯂꯩꯇ꯭ꯔꯦ, ꯍꯥꯏꯔꯝꯃꯨ ꯐꯠ-ꯐꯠ꯫ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯔꯒꯦ꯫ ꯑꯁ ꯊꯝꯕꯥꯜ, ꯅꯪꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯥꯏꯕꯗꯨ ꯇꯥꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯁꯦꯠ ꯂꯥꯎꯅ ꯀꯥꯏꯒꯦ ꯇꯧꯏ꯫ ꯌꯥꯔꯦꯀꯣ, ꯊꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯣ ꯑꯩ ꯆꯪꯉꯒꯦ, ꯅꯪꯁꯨ ꯍꯜꯂꯨ ꯊꯦꯡꯉꯦ꯫ ꯉꯥꯏꯈꯣꯅꯦ, ꯑꯩ ꯋꯥ ꯑꯃ ꯀꯥꯎꯔꯦ꯫ ꯀꯔꯤ ꯑꯃꯨꯛ ꯀꯥꯎꯔꯒꯦ? ꯁꯠ ꯍꯥꯏꯔꯣ, ꯊꯦꯡꯖꯤꯜꯂꯛꯑꯦ꯫ ꯅꯪꯒꯤ ꯍꯩꯖꯤꯡꯒꯤ ꯆꯥꯅꯅꯕꯗꯣ ꯀꯔꯤ ꯇꯧꯔꯛꯑꯣ ꯍꯥꯏꯕꯅꯣ? ꯅꯪꯅ ꯑꯄꯥꯝꯕ ꯃꯈꯩꯗꯣ ꯍꯥꯏꯔꯝꯃꯨ꯫ ꯍꯌꯦꯡ ꯅꯪꯅ ꯄꯥꯝꯕ ꯌꯥꯎꯏ ꯌꯥꯎꯗꯦ ꯍꯥꯏꯅ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯅ ꯍꯦꯟꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯕ꯫ ꯑꯁ ꯑꯗꯨꯒꯤꯕꯨ ꯅꯪꯅ ꯑꯗꯨꯝ ꯈꯜꯂꯒ ꯇꯧꯔꯛꯎ, ꯈꯔ ꯃꯆꯨ ꯇꯥꯅ꯫ ꯍꯣꯏꯅꯦ, ꯃꯆꯨꯗꯨꯕꯨꯗꯤ ꯑꯗꯨꯝ ꯇꯥꯅꯅꯕ ꯁꯤꯜꯂꯛꯑꯗꯝꯅꯤ꯫ ꯑꯗꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ, ꯃꯗꯨ ꯍꯥꯏꯔꯝꯃꯨ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯤꯗꯤꯅꯦ ꯅꯪꯅ ꯁꯤꯜꯂꯛꯄꯗꯣ ꯑꯗꯨꯝ ꯄꯥꯝꯒꯅꯤ, ꯑꯗꯨꯝ ꯌꯥꯒꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯌꯥꯔꯦ ꯈꯟꯕ ꯃꯑꯣꯡꯗꯨꯗ ꯑꯗꯨꯝ ꯇꯧꯔꯛꯎ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩꯅ ꯐꯅꯅꯕ ꯁꯤꯜꯂꯛꯑꯒꯦꯀꯣ꯫ ꯆꯠꯂꯣ ꯆꯪꯖꯍꯧꯔꯣ, ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯇꯨ ꯅꯈꯣꯏꯗ ꯄꯥꯔꯤꯁꯦ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯉꯥꯏꯕꯗꯁꯨ ꯋꯥꯔꯝꯃꯅꯤ꯫ ꯃꯃꯤꯠꯁꯦ ꯐꯩꯅ ꯌꯦꯡꯂꯛꯄ ꯍꯧꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯒꯦꯀꯣ꯫ ꯍꯣꯏ, ꯆꯪꯉꯣ꯫ ꯊꯝꯕꯥꯜꯁꯨ ꯆꯪꯈ꯭ꯔꯕꯗ ꯀꯣꯔꯧ ꯃꯥꯒꯤ ꯃꯔꯨꯞ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯩꯅꯣ ꯈꯪꯗꯦꯅꯦ, ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯅ ꯁꯥꯟꯅꯕ ꯋꯥꯔꯤꯕꯣ? ꯂꯨꯍꯣꯡꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯦ, ꯅꯇꯨꯁꯤ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯕꯗꯧꯅ ꯆꯠꯂꯨꯁꯤ ꯍꯦꯛꯇ ꯍꯥꯏꯌꯦꯕ꯫ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯅꯦ, ꯅꯃꯥꯏꯗ ꯅꯣꯡꯃꯒꯤ ꯊꯥ ꯂꯥꯎꯈꯠꯂꯛꯑꯕ ꯃꯥꯜꯂꯦ꯫ ꯍꯥꯟꯅꯗꯤ ꯀꯔꯤꯅꯣ ꯏꯀꯥꯏ ꯌꯥꯝ ꯊꯤꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯁꯜꯂꯛꯇ꯭ꯔꯦ꯫ ꯅꯠꯇꯦ, ꯆꯍꯤ ꯃꯇꯥꯡ ꯑꯗꯣ ꯈꯔ ꯂꯩꯁꯜꯂꯛꯄꯒꯤ ꯇꯧꯔꯛꯏꯔꯕ ꯅꯪꯒꯤꯗꯣ? ꯑꯁ ꯌꯥꯔꯦꯕ ꯅꯪꯁꯨ, ꯃꯤ ꯍꯩꯖꯤꯡꯒꯤ ꯋꯥ ꯈꯔ ꯇꯥꯟꯅꯔꯨꯕꯅꯤ꯫ ꯁꯥꯎꯔꯅꯨꯕ, ꯍꯣꯔꯦꯟꯗꯣ ꯅꯪꯒꯤ ꯃꯌꯣꯝ ꯐꯖꯕ ꯑꯃ ꯑꯩ ꯀꯣꯡꯕꯤꯔꯒꯦ꯫ ꯁꯣꯏꯗ꯭ꯔꯕꯣ ꯑꯗꯨꯕꯣ? ꯍꯣꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯊꯥꯖꯗ꯭ꯔꯒ ꯍꯧꯖꯤꯛ ꯍꯦꯛꯇ ꯍꯟꯈꯤꯕꯗ ꯄꯤꯊꯛꯎꯔꯣ? ꯌꯥꯏꯅꯦ,
ꯑꯩꯒꯤꯗꯤ ꯄꯤꯕꯨ ꯄꯤꯊꯛꯃꯟꯗꯦ ꯍꯥꯏꯅꯤ ꯏꯕꯨꯡꯉꯣ. ꯂꯤꯛꯏꯕ ꯈꯨꯗꯤꯛ ꯆꯥꯂꯤꯛ ꯑꯗꯨꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯕꯣꯔꯅꯤ ꯍꯥꯏꯗꯅ ꯊꯕꯛ ꯐꯪꯉꯤ ꯑꯝꯇ ꯁꯨꯗꯦ. ꯅꯪꯅ ꯇꯧꯔꯤꯕ. ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯕ. ꯑꯗꯨꯕꯨꯗꯤ ꯍꯌꯦꯡ ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯀꯥꯟꯗ ꯃꯤ ꯃꯁꯛ ꯈꯪꯒꯅꯤ. ꯃꯇꯝꯗꯨꯗꯅꯦ ꯅꯪ ꯆꯦꯟꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ. ꯍꯣꯏ ꯍꯣꯏ, ꯑꯩ ꯀꯩꯁꯨ ꯆꯦꯟꯖꯔꯣꯏꯌꯦ. ꯅꯪꯅ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯨ ꯈꯪꯉꯤ. ꯅꯪ ꯅꯠꯇꯅ ꯑꯇꯩ ꯀꯅꯥ ꯑꯃꯠꯇꯅ ꯍꯣꯠꯅꯕꯤꯕ ꯅꯠꯇꯦ. ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯅꯪꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯃꯇꯝꯗ ꯈꯪꯅꯤꯅ ꯍꯥꯏꯗꯨꯕꯨ ꯅꯪꯒꯤ ꯈꯪꯅꯖꯕꯤ ꯑꯃ ꯂꯩꯔꯕ꯭ꯔꯥꯕ? ꯋꯥ ꯂꯣꯠꯀꯅꯨꯀꯣ. ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯌꯥꯗꯦꯕ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯒꯤꯗꯤ ꯅꯨꯄꯤꯕꯨ ꯈꯪꯅꯔꯒ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗꯣꯛꯄꯣꯠꯇꯦꯅꯦ. ꯀꯌꯥꯗ ꯃꯕꯨꯛ ꯂꯨꯔꯤꯕ ꯃꯤꯅꯣꯕ ꯁꯤꯕꯣ? ꯇꯥꯅꯤꯡꯗꯦꯍꯦ. ꯍꯥꯟꯅ ꯀꯣꯆꯤ ꯀꯣꯔꯥꯡꯒ ꯀꯣꯜꯂꯛꯀꯅꯨ. ꯅꯨꯄꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯤ. ꯑꯦ, ꯅꯨꯄꯤ ꯂꯩꯇ꯭ꯔꯒ ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯑꯗꯨꯅ ꯀꯔꯤ? ꯅꯆꯤꯟ ꯊꯤꯖꯤꯟꯅꯒꯅꯨꯀꯣ. ꯑꯁ ꯏꯇꯥꯎ, ꯑꯩꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯐꯪꯗꯦ ꯍꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯨꯄꯤ ꯑꯝꯇ ꯐꯪꯉꯔꯣꯏꯗ꯭ꯔꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯅꯨꯄꯤ ꯊꯤꯔꯛꯀꯗꯣꯏꯅꯤ. ꯑꯩꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯂꯛꯀꯗꯣꯏꯅꯤ ꯅꯪꯗꯧꯅ. ꯑꯗꯣ ꯍꯟꯗꯛ ꯅꯪꯒ ꯊꯝꯕꯥꯜꯒ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯑꯩꯒꯤꯁꯨ ꯑꯁꯥ ꯑꯃ ꯆꯥꯎꯅ ꯊꯝꯂꯤꯕꯅꯤ. ꯍꯥ? ꯀꯔꯤꯕ? ꯀꯔꯤ ꯑꯁꯥ ꯊꯝꯂꯤꯕ ꯅꯪꯗꯤ? ꯀꯩꯕꯨ ꯑꯣꯏꯔꯨꯅꯤꯒꯦ? ꯊꯝꯕꯥꯜꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯀꯅꯤꯗꯅ. ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯇꯪꯗꯤ ꯁꯠꯍꯧꯗꯕ ꯌꯥꯗꯦ ꯁꯤꯅꯤꯗꯅ. ꯐꯖꯩꯅꯦ ꯏꯕꯣ. ꯌꯥꯏ, ꯃꯗꯨ ꯌꯥꯏ. ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯇꯥꯟ ꯆꯞ ꯆꯥꯔꯦ. ꯂꯥꯏꯕꯛ ꯌꯦꯡꯍꯧꯔꯣ ꯏꯕꯣ. ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯀꯣꯔꯧ ꯑꯃꯗꯤ ꯊꯝꯕꯥꯜ ꯑꯅꯤꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ. ꯃꯅꯦꯝ ꯏꯕꯦꯝꯃ ꯏꯕꯦꯍꯥꯏꯕꯤꯅꯁꯨ ꯊꯝꯕꯥꯜꯕꯨ ꯃꯃꯧ ꯑꯃꯗꯒꯤ ꯍꯦꯟꯅ ꯃꯆꯥ ꯑꯃꯒꯨꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯏꯕꯦꯍꯥꯏꯕꯤ ꯀꯩꯊꯦꯜ ꯆꯠꯀꯗꯕꯒꯤ ꯂꯥꯡꯂꯤ. ꯃꯍꯥꯛꯅ ꯃꯃꯧꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯥꯏ ꯊꯝꯕꯥꯜ, ꯇꯥꯔꯕ꯭ꯔꯣ ꯅꯪꯕꯣ? ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯎꯅꯦꯍꯦ. ꯑꯧ ꯇꯥꯔꯦ ꯏꯃꯥ, ꯊꯣꯔꯛꯑꯒꯦ. ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯍꯥꯏ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯇꯧꯔꯦ. ꯅꯠꯇꯦ, ꯏꯃꯧꯕꯨ ꯀꯔꯤ ꯀꯔꯤ ꯆꯥꯅꯤꯡꯒꯦ? ꯅꯪꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯁꯤꯡ ꯑꯗꯣ ꯏꯃꯥꯗ ꯍꯥꯏꯔꯛꯑꯣ. ꯍꯣꯔꯦꯟ ꯏꯃꯥꯅꯅꯦ ꯑꯃꯠꯇ ꯋꯥꯠꯇꯅ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯤ. ꯌꯥꯔꯅꯤ ꯏꯃꯥ, ꯀꯩꯝꯇ ꯂꯩꯕꯤꯔꯛꯑꯅꯨ. ꯅꯍꯥꯟꯗꯁꯨ ꯏꯃꯥꯅ ꯂꯩꯕꯤꯔꯛꯄ ꯑꯆꯥ ꯑꯊꯛ ꯃꯌꯥꯝꯗꯣ ꯃꯆꯤ ꯏꯔꯦꯡ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ. ꯂꯩꯖꯁꯅꯨꯅꯦ ꯅꯪꯕꯣ. ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯉꯁꯤꯁꯨ ꯑꯃꯨꯛꯀ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯤ. ꯏꯃꯥꯅ ꯊꯕꯛ ꯆꯠꯊꯣꯛꯄꯁꯦ ꯏꯃꯧꯒꯤꯅꯤ ꯍꯥꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯟꯖꯤꯜꯂꯛꯄꯗ ꯂꯩꯗ꯭ꯔꯕꯗꯤ ꯊꯋꯥꯏꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯅꯦ. ꯑꯗꯨꯅꯅꯦ, ꯀꯔꯤꯅꯣ ꯏꯃꯧꯅ ꯆꯥꯅꯤꯡꯕ ꯑꯃꯠꯇꯗꯤ ꯍꯥꯏꯔꯛꯑꯣ. ꯏꯃꯥ ꯂꯩꯔꯛꯀꯦ. ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ. ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥ, ꯍꯩ ꯔꯥ ꯌꯣꯟꯕꯤꯗꯒꯤ ꯀꯤꯍꯣꯝ ꯑꯊꯨꯝꯕ ꯈꯔ ꯂꯩꯕꯤꯔꯛꯑꯣ. ꯍꯣꯏ ꯍꯣꯏ, ꯏꯃꯥꯅꯅꯦ ꯁꯣꯏꯗꯅ ꯂꯩꯔꯛꯀꯦ. ꯑꯗꯣ ꯅꯪꯕꯨ ꯀꯤꯍꯣꯝꯗꯨꯅ ꯌꯥꯔꯗ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯌꯥꯔꯅꯤꯌꯦ. ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯏꯃꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯑꯗꯨꯒꯅꯦ, ꯏꯕꯨꯡꯉꯣꯗꯣ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯂꯝꯒꯅꯨ ꯍꯥꯏꯌꯨꯀꯣ ꯃꯥꯗꯣ. ꯏꯃꯥꯁꯨ ꯑꯃꯨꯛ ꯆꯠꯊꯣꯛ ꯃꯥꯁꯨ ꯑꯃꯨꯛ ꯆꯠꯊꯣꯛ ꯇꯧꯔꯕꯗꯤꯅꯦ ꯅꯇꯣꯝꯇ ꯉꯥꯏꯍꯧꯔꯅꯤ. ꯍꯣꯏ ꯏꯃꯥ, ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯒꯦ. ꯑꯩ ꯏꯇꯣꯝꯇ ꯂꯩꯔꯁꯨ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯗ ꯏꯃꯥ. ꯍꯥꯏ, ꯀꯥꯏꯕ ꯀꯥꯏꯗꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯕꯣ. ꯁꯦꯁꯦ, ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯐꯠꯈꯤꯗ꯭ꯔꯕ ꯖꯥꯠꯅꯤꯀꯣ. ꯃꯤꯒꯤ ꯏꯃꯨꯡꯒꯁꯦ ꯊꯨꯒꯥꯏꯅꯕ, ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯍꯟꯕ ꯌꯥꯝꯅ ꯇꯧꯕ ꯉꯝꯕ ꯏꯃꯨꯡ ꯉꯥꯛꯇꯅꯤ. ꯑꯗꯨꯅꯅꯦ, ꯃꯈꯣꯏꯅ ꯏꯃꯧꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯗꯒꯤ ꯏꯃꯥꯅ ꯍꯥꯏꯕꯅꯤ. ꯐꯔꯦꯁꯦ ꯐꯔꯦꯁꯦ, ꯏꯃꯥ ꯊꯦꯡꯈꯤꯕ ꯇꯥꯔꯦ. ꯏꯃꯥ ꯆꯠꯂꯒꯦꯀꯣ. ꯅꯪꯅꯦ ꯏꯕꯨꯡꯉꯣꯒ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ. ꯍꯣꯏ ꯏꯃꯥ. ꯑꯗꯣ ꯏꯃꯥꯁꯨ ꯅꯤꯡꯊꯤꯅ ꯆꯠꯄꯤꯌꯨꯀꯣ. ꯍꯣ ꯍꯣ ꯍꯣꯏ. ꯑꯁꯨꯝꯅ ꯏꯕꯦꯍꯥꯏꯕꯤ ꯀꯩꯊꯦꯜ ꯌꯧꯔꯗꯨꯅ ꯍꯩ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯂꯒ ꯃꯃꯧꯒꯤ ꯀꯤꯍꯣꯝ ꯑꯗꯨ ꯂꯩꯅꯅꯕ ꯌꯦꯡꯂꯤ. ꯃꯇꯝ ꯑꯁꯤꯗ ꯍꯩ ꯔꯥ ꯌꯣꯟꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯅꯝꯃ, ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯊꯥꯒ ꯂꯦꯞꯄꯕꯣ? ꯑꯗꯨꯒꯨꯝꯕꯗꯤ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤ ꯏꯕꯦꯝꯃ. ꯏꯃꯧꯗꯣ ꯆꯨꯝꯅ ꯀꯤꯍꯣꯝ ꯑꯊꯨꯝꯕꯁꯦ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯈꯔ ꯂꯩꯕꯤꯈꯤꯒꯦ ꯇꯧꯕꯅꯤ. ꯑꯣ, ꯂꯩꯕꯤꯌꯨ ꯂꯩꯕꯤꯌꯨ. ꯏꯅꯝꯃꯗꯤ ꯅꯃꯧꯕꯨ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯇꯧꯈ꯭ꯔ ꯃꯥꯜꯂꯦꯅꯦ. ꯑꯗꯣ ꯏꯅꯝꯃ, ꯏꯊꯧꯕꯨꯗꯤ ꯅꯠꯇꯦꯀꯣ. ꯋꯥ ꯑꯃꯗꯤ ꯍꯥꯏꯍꯧꯒꯦꯍꯦ. ꯍꯩꯃ, ꯀꯔꯤ ꯋꯥꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯀꯣꯆꯤ ꯑꯃꯨꯛ ꯀꯣꯠꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯥꯏꯌꯨ ꯍꯥꯏꯌꯨ. ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯗꯣ ꯀꯩꯅꯣ? ꯏꯅꯝꯃꯒꯤ ꯏꯃꯧ ꯑꯗꯣ ꯂꯨꯍꯣꯡꯈꯤꯕꯗꯤ ꯆꯍꯤ ꯑꯃ ꯍꯦꯟꯖꯜꯂꯛꯏ. ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯨꯒꯥꯏꯗꯨꯕꯨ ꯐꯪꯗ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯏꯕꯦꯍꯥꯏꯕꯤꯗꯨ ꯅꯍꯥꯟꯃꯈꯩꯗꯤ ꯊꯣꯏꯅ ꯈꯜꯂꯨꯗꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯩ ꯌꯣꯟꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯍꯥꯛ ꯃꯊꯃꯣꯏ ꯑꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯆꯥ ꯃꯃꯧꯕꯨ ꯀꯟꯈꯠꯇꯨꯅ ꯈꯨꯝꯂꯛꯏ. ꯕꯦꯝꯃ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ. ꯑꯩꯅꯅꯦ ꯃꯁꯥꯁꯨ ꯅꯍꯥ ꯉꯥꯛꯇ ꯑꯣꯏꯕꯗꯨꯗ ꯋꯥꯏ ꯁꯪꯅ ꯀꯣꯝꯅ ꯂꯩꯖꯈꯤꯁꯅꯨ ꯍꯥꯏꯗꯅ ꯇꯧꯕꯅꯤ. ꯀꯨꯏꯔꯣꯏ ꯀꯨꯏꯔꯣꯏ ꯃꯊꯪꯗꯗꯤꯅꯦ ꯑꯩꯁꯨ ꯏꯁꯨꯒꯥꯗꯨ ꯄꯣꯔꯒ ꯀꯩꯊꯦꯜ ꯀꯥꯔꯛꯀꯗꯧꯔꯤꯕꯅꯤ.
ꯑꯗꯣ ꯁꯦꯁꯦ ꯀꯤꯍꯣꯝ ꯑꯆꯧꯕ ꯑꯅꯤꯁꯦ ꯁꯤ ꯑꯣꯏꯅ ꯌꯣꯝꯕꯤꯔꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯉꯁꯤꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯗꯨ ꯅꯨꯡꯉꯥꯏꯐꯝ ꯏꯈꯪ ꯈꯪꯂꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛ ꯃꯆꯥ ꯃꯃꯧ ꯑꯅꯤꯗ ꯃꯁꯨ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯃꯆꯥ ꯃꯃꯧꯅ ꯂꯨꯍꯣꯡꯈꯤꯕꯗꯨ ꯉꯔꯥꯡꯇ ꯅꯍꯥꯟꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯕꯅꯤ꯫ ꯃꯆꯥ ꯃꯃꯧꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯄꯨꯟꯈꯤꯕꯅ ꯃꯍꯥꯛ ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨꯃꯗꯤ ꯈꯟꯖꯜꯂꯨꯗꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯣꯔꯧ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯕꯦꯍꯥꯏꯕꯤꯅ ꯃꯃꯧꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯝꯕꯥꯜ, ꯅꯪꯕꯨ ꯊꯕꯛꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯂꯣꯏꯔꯕꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯝꯇ ꯂꯥꯎꯅꯦ, ꯋꯥꯔꯤ ꯈꯔ ꯑꯝꯇ ꯁꯥꯟꯅꯁꯤꯅꯦ ꯅꯪꯕꯣ꯫ ꯂꯣꯏꯔꯦ ꯏꯃꯥ, ꯊꯣꯛꯆꯔꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯀꯩ ꯇꯧꯔꯛꯎꯒꯦ? ꯀꯩꯁꯨ ꯇꯧ ꯍꯥꯏꯕ ꯅꯠꯇꯦꯗ꯫ ꯑꯗꯣ ꯏꯃꯧꯕꯨ ꯀꯔꯤ ꯇꯧꯔꯨꯔꯤꯕꯅꯣ? ꯏꯃꯨꯡꯒꯤ ꯑꯆꯥꯏꯕ ꯈꯔ ꯂꯣꯏꯁꯤꯜꯂꯨꯕꯅꯦ ꯏꯃꯥ꯫ ꯑꯣ, ꯅꯪꯕꯨ ꯊꯕꯛꯇ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯅꯦ꯫ ꯈꯔꯁꯨ ꯄꯣꯊꯥꯎꯅꯦ ꯅꯪꯕꯣ꯫ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛꯇ ꯁꯨꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯏꯃꯧ ꯅꯁꯥ ꯁꯣꯛꯂꯛꯀꯅꯤꯀꯣ꯫ ꯏꯃꯥ, ꯀꯩꯁꯨ ꯑꯋꯥꯕ ꯊꯕꯛ ꯁꯨꯕ ꯅꯠꯇꯦꯗ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯈꯛꯇꯅꯤ꯫ ꯁꯤꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯏꯊꯧꯅꯤ꯫ ꯑꯩ ꯀꯩꯁꯨ ꯋꯥꯗꯦꯗ ꯏꯃꯥ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯇꯥꯈ꯭ꯔꯦꯗꯀꯣ ꯏꯃꯧꯁꯦ꯫ ꯅꯪꯕꯨꯅꯦ, ꯏꯃꯥꯒꯤ ꯏꯃꯧ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯏꯃꯥꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦꯀꯣ꯫ ꯍꯥꯏꯕꯤꯌꯨ ꯏꯃꯥ, ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯀꯩꯁꯨ ꯂꯩꯕ ꯋꯥꯐꯝꯕꯨꯗꯤ ꯅꯠꯇꯦꯗ꯫ ꯌꯦꯡꯉꯣꯏ, ꯅꯈꯣꯏꯅ ꯂꯨꯍꯣꯡ ꯀꯩꯗꯣꯡꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯆꯍꯤ 2ꯔꯣꯝ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯤꯅꯤ꯫ ꯑꯩꯁꯨꯅꯦ ꯏꯁꯨ ꯀꯥꯏꯗꯣ ꯄꯥꯝꯂꯛꯂꯤꯅꯤ ꯅꯪꯕꯣ꯫ ꯑꯗꯨꯅꯅꯦ ꯏꯕꯨꯡꯉꯣꯒ ꯋꯥꯐꯝ ꯑꯁꯤ ꯈꯔ ꯑꯃꯨꯛꯇ ꯇꯥꯅꯧ꯫ ꯏꯃꯥꯗꯤꯅꯦ ꯏꯁꯨꯗꯣ ꯎꯅꯤꯡꯕꯅ ꯉꯥꯎꯔꯦꯀꯣ꯫ ꯏꯃꯥ, ꯑꯩ ꯍꯣꯔꯦꯟ ꯈꯟꯅꯔꯒꯦ꯫ ꯏꯃꯧꯁꯤꯗꯤ ꯏꯀꯥꯏꯒꯅꯨꯁꯦ, ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯅꯣ? ꯃꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯆꯠꯅꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯠꯐꯝ ꯊꯣꯛꯄꯅꯤ꯫ ꯏꯀꯥꯏꯐꯝ ꯊꯣꯛꯇꯦ꯫ ꯅꯪꯕꯨ ꯀꯩꯗꯧꯒꯦ? ꯏꯃꯥꯗꯕꯨ ꯏꯀꯥꯏꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ? ꯏꯀꯥꯏꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯋꯥꯐꯝꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡꯗ ꯑꯝꯇ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯉꯒꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯅꯗꯤ ꯅꯍꯥꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤꯁꯤꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯕꯁꯨ ꯂꯩꯈꯤꯁꯦꯅ ꯍꯥꯏꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯌꯥꯏꯅꯦ꯫ ꯑꯗꯨꯕꯨꯅꯦ, ꯏꯁꯨꯗꯣ ꯍꯥꯟꯅ ꯐꯪꯗꯣꯛꯂꯒ ꯏꯁꯨ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅ ꯍꯦꯟꯅ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎ ꯑꯗꯣ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯅꯃꯧ ꯍꯣꯔꯦꯟꯗꯣ ꯃꯥ ꯍꯜꯂꯛꯑꯒ ꯈꯟꯅꯖꯔꯒꯦ꯫ ꯑꯁꯨꯝ ꯇꯧꯅ ꯆꯍꯤ 3-4ꯔꯣꯝ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯔꯧ ꯑꯃꯗꯤ ꯊꯝꯕꯥꯜ ꯑꯅꯤꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯝꯇ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯥꯏ ꯇꯤꯟ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯏꯐꯪ ꯐꯪꯂꯝꯗꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯃꯌꯥꯝꯅꯗꯤ ꯊꯝꯕꯥꯜꯕꯨ ꯊꯤꯅ ꯍꯥꯏꯅꯕꯤꯕ ꯉꯥꯡꯅꯕꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯎꯕ ꯊꯝꯕꯥꯜ ꯃꯍꯥꯛ ꯃꯁꯥ ꯇꯥꯅ ꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯒꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝ ꯏꯕꯦꯝꯃ ꯏꯕꯦꯍꯥꯏꯕꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯀꯣꯔꯧ ꯑꯅꯤꯅ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯗꯨ ꯉꯥꯛꯊꯣꯛꯄꯤꯗꯨꯅ ꯊꯝꯕꯥꯜꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯅ ꯋꯥꯈꯜꯗ ꯂꯥꯏꯃꯟ ꯑꯣꯏꯔꯤ꯫ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯕꯅꯁꯨ ꯃꯁꯥ ꯑꯗꯨ ꯃꯌꯦꯡ ꯏꯇꯥ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯝꯕꯥꯜ ꯃꯈꯣꯏꯒꯤ ꯃꯅꯤꯡꯊꯣꯡ ꯑꯗꯨꯒꯤ ꯗꯥꯏꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯕꯦꯍꯥꯏꯕꯤꯅ ꯎꯔꯗꯨꯅ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯏꯃꯧꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯄꯤꯛꯁꯠꯂꯤꯕꯗꯨꯕꯣ? ꯏꯃꯥꯁꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯨ ꯏꯃꯧꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯅꯦ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯏꯃꯧꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯍꯟꯊꯔꯤꯕꯅꯣ? ꯊꯝꯕꯥꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯊꯣꯔꯛꯂꯤ꯫ ꯏꯃꯥ, ꯑꯩ ꯋꯥꯔꯤ꯫ ꯅꯃꯧ ꯌꯥꯝ ꯋꯥꯔꯤ꯫ ꯑꯩꯅ ꯀꯅꯥꯗ ꯀꯌꯥꯃꯨꯛ ꯏꯔꯥꯜ ꯂꯪꯖꯈꯤꯕꯅꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯆꯩꯅꯥꯁꯤ ꯄꯤꯕꯤꯔꯤꯕꯁꯦ꯫ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯗꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯂꯥꯏꯁꯤꯁꯨ ꯐꯠꯃꯟꯗꯦ꯫ ꯑꯩꯕꯨ ꯃꯃꯥ ꯑꯃ ꯑꯣꯏꯍꯟꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯈꯨꯗꯝ ꯑꯃꯇꯪ ꯄꯤꯕꯤꯔꯛꯇꯦ꯫ ꯃꯍꯥꯛꯅ ꯈꯨꯗꯝ ꯑꯃꯇꯪ ꯄꯤꯕꯤꯔꯛꯂꯕꯗꯤ ꯑꯩꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯅꯥꯗꯁꯨ ꯌꯦꯠꯇꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯍꯤꯡꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯑꯗꯨꯒ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯥꯒꯩ ꯅꯥꯇꯩ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯅꯣꯛꯅꯐꯝ ꯑꯣꯏꯍꯜꯂꯤ꯫ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ꯫ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯃꯥ꯫ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯦ꯫ ꯏꯕꯦꯍꯥꯏꯕꯤꯅ ꯃꯃꯧꯕꯨ ꯃꯊꯥꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ ꯀꯞꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯋꯥꯕ ꯄꯨꯝꯕ ꯐꯥꯊꯗꯨꯅ ꯃꯃꯧꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯍꯥꯏ, ꯑꯄꯪꯕꯤ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯀꯞꯀꯅꯨ꯫ ꯃꯁꯤꯗꯅꯦ
ꯏꯃꯧꯒꯤ ꯅꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯁꯤꯜꯂꯛꯄ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯃꯄꯨ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯏꯁꯨ ꯑꯃ ꯁꯣꯏꯗꯅ ꯐꯪꯂꯛꯈꯤꯒꯅꯤ꯫ ꯀꯔꯤꯒꯤ ꯏꯃꯧꯅ ꯊꯧꯅꯥ ꯍꯟꯊꯒꯗꯧꯔꯤꯕꯅꯣ? ꯊꯧꯅꯥ ꯍꯟꯊꯍꯟꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯈꯥꯡ ꯀꯟꯕꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯅꯣꯛꯅꯕ ꯆꯥꯃ ꯀꯌꯥ ꯇꯧꯔꯕꯁꯨ ꯃꯈꯣꯏꯕꯨ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯒꯗꯕꯅꯤ꯫ ꯏꯃꯥ ꯂꯩꯔꯤ, ꯀꯅꯥ ꯑꯃꯠꯇꯅ ꯏꯃꯧꯒꯤ ꯇꯨꯕꯨꯝ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯏꯃꯥꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛ ꯌꯥꯒꯅꯤ꯫ ꯏꯃꯧꯅꯅꯦ ꯀꯔꯤꯒꯤ ꯀꯞꯂꯨꯒꯅꯤ? ꯀꯞꯀꯅꯨ꯫ ꯄꯤꯔꯥꯡꯗꯨ ꯑꯗꯨꯝ ꯄꯥꯎꯃꯩ꯫ ꯍꯌꯦꯡ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯁꯤꯟꯊꯅꯕ ꯊꯝꯃꯨ ꯏꯃꯧꯒꯤ ꯄꯤꯔꯥꯡꯗꯣ꯫ ꯌꯦꯡꯉꯣꯏ, ꯍꯣꯔꯦꯟꯗꯣ ꯏꯃꯥꯅꯦ ꯅꯪꯕꯨ ꯄꯣꯛꯄ ꯅꯃꯥ ꯁꯥꯟꯇꯤꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯨꯒꯦ꯫ ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣ ꯑꯈꯪ ꯑꯍꯩ ꯈꯔꯒ ꯇꯥꯟꯅꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯄ꯭ꯔꯥ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯇꯧꯗꯨꯅꯅꯦ ꯌꯦꯡꯁꯤ꯫ ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯁꯦ ꯀꯞꯀꯅꯨꯁꯦ꯫ ꯏꯃꯧꯅ ꯑꯗꯨꯝꯅ ꯎꯡꯗꯨꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯒ ꯂꯩꯕꯗꯣ ꯏꯃꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯧꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯔꯒ ꯏꯃꯥꯒꯤ ꯊꯃꯣꯏ ꯑꯁꯦ ꯄꯦꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯏꯃꯧꯒꯤ ꯃꯤꯅꯣꯛ ꯑꯗꯣ ꯏꯃꯥꯅ ꯎꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯏꯃꯧ ꯑꯃꯨꯛ ꯍꯟꯅ ꯀꯞꯂꯅꯨꯀꯣ ꯏꯕꯦꯝꯃ꯫ ꯏꯃꯥ, ꯅꯪꯁꯦ ꯌꯥꯝ ꯐꯩꯀꯣ꯫ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯏꯕꯦꯍꯥꯏꯕꯤ ꯁꯥꯟꯇꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥ ꯇꯥꯅꯔꯤ꯫ ꯏꯕꯦꯍꯥꯏꯕꯤꯅ ꯍꯥꯏꯔꯛꯏ, ꯕꯦꯕꯥ, ꯁꯥꯟꯇꯤ, ꯑꯩ ꯏꯃꯧꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯃꯥꯅ ꯃꯆꯤ ꯈꯨꯗꯤꯡꯒꯤ ꯇꯨꯃꯤꯟ ꯎꯡꯗꯨꯅ ꯀꯞꯄꯗꯣ ꯃꯅꯦꯝ ꯑꯩꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯁꯨ ꯏꯁꯨ ꯑꯗꯨꯕꯨꯗꯤ ꯄꯥꯝꯂꯤꯕꯅꯤ, ꯀꯔꯤꯒꯤ ꯄꯥꯝꯗꯅꯤ? ꯏꯆꯥ ꯅꯨꯄꯥꯗꯨꯁꯨ ꯃꯆꯥ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯏꯃꯧꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯃꯃꯥ ꯑꯃ ꯑꯣꯏꯅꯤꯡꯕꯅꯤ꯫ ꯑꯄꯥꯝꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯑꯁꯤꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯋꯥꯏ꯫ ꯃꯥꯅ ꯍꯦꯟꯅ ꯃꯊꯃꯣꯏ ꯑꯗꯨ ꯆꯥꯛꯄ ꯍꯦꯜꯂꯤ꯫ ꯑꯩꯁꯨ ꯏꯃꯧꯒꯤ ꯃꯃꯥꯡꯗ ꯃꯤꯠꯀꯤ ꯄꯤꯁꯦ ꯎꯠꯅꯤꯡꯗꯦ꯫ ꯑꯩꯅ ꯀꯞꯂꯕꯗꯤ ꯃꯥꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯈꯤꯒꯅꯤ ꯈꯟꯕꯗ ꯑꯩꯁꯦ ꯈꯥꯡꯖꯤꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯏꯆꯥ ꯏꯃꯧ ꯑꯅꯤꯅ ꯀꯔꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯇꯧꯖꯈꯤꯗꯨꯅ ꯃꯈꯣꯏꯗ ꯑꯋꯥ ꯃꯩꯁꯥ ꯑꯁꯤ ꯂꯥꯡꯍꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯏꯅꯝꯃ, ꯈꯟꯕꯤꯔꯨꯔꯅꯨ ꯇꯣꯛꯎ꯫ ꯑꯩꯁꯨ ꯏꯆꯥꯗꯨꯒꯤ ꯈꯟꯕꯗ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯔꯤ꯫ ꯑꯍꯤꯡ ꯑꯃꯇ ꯃꯤꯠꯂꯥ ꯑꯃꯇ ꯎꯏꯁꯤꯟꯕ ꯉꯝꯗꯦ, ꯇꯨꯝꯊꯕ ꯉꯝꯗꯦ꯫ ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯅꯁꯨ ꯇꯝꯂꯝꯈ꯭ꯔꯦ꯫ ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯑꯩꯅꯁꯨ ꯅꯨꯡꯗꯝ ꯃꯃꯥꯕꯨ ꯋꯥꯔꯧꯔꯤꯕꯁꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯕꯤ, ꯑꯁꯨꯛ ꯌꯥꯝꯅ ꯐꯈ꯭ꯔꯕꯤ ꯑꯩꯒꯤ ꯏꯃꯧꯕꯨ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯆꯩꯔꯥꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯁꯦ꯫ ꯂꯩꯀꯥꯏꯒꯤ ꯁꯥꯒꯩꯒꯤ ꯃꯤꯅ ꯃꯔꯣꯜ ꯑꯃ ꯐꯠꯇꯕꯅꯤ꯫ ꯃꯤꯋꯥ ꯉꯥꯡꯅꯒꯗꯕꯒꯤꯗꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤ꯫ ꯏꯃꯧꯕꯨ ꯇꯥꯁꯅꯨ ꯈꯪꯁꯅꯨ ꯃꯇꯥꯡ ꯃꯈꯣꯏꯅ ꯊꯤꯟꯗꯨꯅ ꯉꯥꯡꯕ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯁꯥꯟꯇꯤ꯫ ꯅꯣꯡꯃꯁꯨ ꯑꯩꯅ ꯃꯧ ꯅꯍꯥ ꯈꯔ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯈꯣꯏꯅ ꯉꯥꯡꯅꯝ ꯁꯛꯂꯝꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯏꯃꯧ ꯑꯗꯨꯅ ꯇꯥꯍꯧꯔꯤ꯫ ꯑꯗꯨꯅ ꯏꯃꯧ ꯑꯗꯨꯗꯤ ꯍꯦꯟꯅ ꯃꯩꯆꯥꯛ ꯍꯥꯠꯂꯤ꯫ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯁꯥꯒꯩꯒꯤ ꯃꯤꯁꯨ ꯑꯗꯨꯒ ꯏꯆꯜ ꯏꯅꯥꯎꯁꯨ ꯂꯣꯏꯅ ꯋꯥꯔꯧꯏ ꯍꯥꯏꯔꯤꯁꯤꯅꯤ ꯁꯥꯟꯇꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯞꯄꯤꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯩꯈꯣꯏꯕꯨ ꯀꯥꯏꯍꯧꯕꯤꯕ ꯑꯁꯤꯗꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯄ꯭ꯔꯣꯛ ꯆꯥꯛꯂꯤꯕꯁꯤ꯫ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯒ ꯁꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯈꯣꯏꯅ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯥ ꯀꯩꯒ ꯂꯣꯏꯅꯔꯒ ꯍꯤꯡꯃꯤꯟꯅꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯗꯣ ꯁꯥꯟꯇꯤ, ꯅꯪꯅ ꯅꯍꯥꯟꯅ ꯍꯥꯏꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯕ ꯌꯥꯝꯅ ꯍꯩꯕ, ꯏꯁꯣꯔꯒꯁꯨ ꯁꯥꯒꯣꯟꯅꯩ ꯍꯥꯏꯕ ꯑꯃꯥꯏꯕꯤ ꯑꯗꯨꯕꯨ ꯀꯝꯗꯧꯕꯅꯣ? ꯏꯅꯝꯃ, ꯑꯩꯁꯨ ꯐꯖꯅꯗꯤ ꯃꯨꯟꯅꯗꯤ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯄꯥꯝꯂꯣꯝꯒꯤ ꯃꯤꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕꯤꯗꯣ ꯑꯉꯥꯡ ꯌꯥꯎꯗꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯍꯩ꯫ ꯃꯈꯣꯏꯅ ꯈꯪꯕ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯁꯨ ꯃꯆꯥ ꯐꯪꯖꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ꯫ ꯍꯌꯦꯡꯁꯦ ꯑꯩ ꯑꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯣꯜ ꯄꯨꯝꯕ ꯑꯃꯨꯛꯇꯪ ꯇꯥꯟꯅꯖꯔꯨꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯣ ꯑꯗꯨꯗꯁꯨ ꯑꯩ ꯆꯠꯂꯨꯏ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤꯗꯨꯗꯤ ꯃꯊꯧ ꯆꯤꯟꯕꯅꯤꯅ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯉꯁꯥꯏ ꯆꯠꯂꯨꯕꯗꯨꯗ ꯊꯦꯡꯅꯔꯛꯇ꯭ꯔꯦ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯆꯥ ꯃꯃꯧ ꯑꯗꯨꯗ ꯍꯌꯦꯡꯁꯦ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯝꯕꯅꯤ ꯏꯅꯝꯃ꯫ ꯑꯣ, ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯆꯠꯄꯗꯣ ꯑꯩꯁꯨ ꯂꯥꯛꯂꯒꯦ, ꯑꯗꯨꯒ ꯉꯟꯇꯥꯅ ꯍꯦꯛꯇ ꯆꯠꯃꯤꯟꯅꯔꯁꯤ꯫ ꯌꯥꯏꯌꯦ ꯏꯅꯝꯃ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯍꯌꯦꯡꯗꯣ ꯈꯔ ꯉꯟꯅ ꯂꯥꯛꯄꯤꯔꯣ꯫ ꯍꯌꯦꯡꯗꯣ ꯉꯟꯅ ꯆꯠꯇ꯭ꯔꯕꯗꯤ ꯑꯃꯥꯏꯕꯤꯗꯣ ꯑꯃꯨꯛ ꯊꯦꯡꯅꯍꯧꯔꯣꯏ꯫ ꯍꯣꯏ, ꯑꯩꯅꯦ ꯉꯟꯇꯥꯅ ꯂꯥꯛꯑꯒꯦ꯫ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯃꯇꯪꯗꯤ ꯃꯥꯏ ꯄꯥꯛꯍꯟꯕꯤꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯏꯅꯝꯃ, ꯃꯗꯨꯗꯅꯤ ꯑꯩꯅꯁꯨ ꯅꯤꯡꯖꯔꯤꯕꯁꯤ꯫
ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯕꯦ ꯍꯥꯏꯕꯤꯅ ꯁꯥꯟꯇꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯏꯕꯦ ꯍꯥꯏꯕꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯟꯅꯨꯄꯤ ꯀꯣꯔꯧꯒꯤꯅ ꯃꯅꯤ ꯀꯩꯊꯕꯤꯗꯨ ꯃꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯊꯕꯤꯅ ꯁꯨꯃꯥꯡ ꯃꯇꯣꯜꯗꯨꯗ ꯂꯦꯞꯇꯨꯅ ꯂꯥꯎꯔꯛꯏ, "ꯏꯅꯝꯃ! ꯍꯣ ꯏꯅꯝꯃ! ꯀꯣꯔꯧ! ꯅꯣꯏꯕꯨ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ?" "ꯏꯅꯦ, ꯂꯥꯛꯄꯤꯔꯤꯔꯣ? ꯆꯪꯕꯤꯔꯛꯑꯣ ꯏꯅꯦ, ꯐꯤꯗꯥꯁꯤꯗ ꯐꯝꯕꯤꯌꯨ." "ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯪꯅ ꯊꯥꯕ ꯐꯤꯗꯥꯒ ꯐꯝꯕꯤꯒꯗꯕ ꯀꯩꯊꯕꯤ ꯅꯠꯇꯦ. ꯃꯥꯡꯒꯣꯜ ꯑꯣꯏꯔꯣꯏꯗꯧ ꯃꯥꯜꯂꯤ꯫ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪꯒꯤ ꯅꯁꯛ ꯑꯗꯨ ꯎꯅꯅꯕ ꯅꯠꯇꯦ꯫ ꯏꯅꯝꯃ ꯂꯩꯇ꯭ꯔꯣ? ꯏꯅꯝꯃꯗꯣ ꯀꯧꯊꯣꯔꯛꯎ, ꯑꯗꯨꯒ ꯀꯣꯔꯧꯁꯨ ꯀꯧꯊꯣꯔꯛꯎ. ꯑꯩꯈꯣꯏ ꯋꯥ ꯇꯥꯟꯅꯒꯦ. ꯑꯗꯨꯒꯅꯦ, ꯅꯪꯗꯤ ꯌꯥꯎꯔꯛꯀꯅꯨ. ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯨꯆꯣ. ꯅꯁꯛꯇꯣ ꯎꯕꯗ ꯑꯩ ꯇꯤꯟꯕꯤ ꯍꯧꯏ." "ꯏꯅꯦ, ꯏꯃꯥꯗꯤ ꯂꯩꯇꯦ. ꯃꯣꯏ ꯄꯥꯕꯨꯡꯕꯨꯗꯤ ꯂꯩ. ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧꯕꯨ ꯀꯧꯊꯣꯔꯛꯏ꯫ ꯀꯣꯔꯧ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯑꯗꯨꯒꯗꯤ ꯃꯅꯤ ꯀꯩꯊꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯦ, ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯁꯤꯗ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ?" "ꯍꯩ, ꯍꯧꯖꯤꯛꯄꯨ ꯅꯈꯣꯏꯒꯤ ꯁꯤꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯗꯤ ꯀꯥꯏꯗ ꯂꯥꯛꯄ ꯑꯣꯏꯅꯤꯒꯦ? ꯅꯃꯥꯗꯤ ꯀꯗꯥꯏꯅꯣ? ꯀꯥꯏ ꯆꯠꯈꯤꯒꯦ?" "ꯏꯃꯥꯗꯣ ꯊꯝꯕꯥꯜꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕꯅꯤ." "ꯑꯦ, ꯏꯅꯝꯃꯗꯤ ꯃꯈꯣꯏꯗꯗꯤ ꯀꯩꯗꯧꯕ ꯆꯠꯂꯤꯕ?" "ꯏꯕꯨꯡꯉꯣ, ꯅꯈꯣꯏꯅꯦ ꯌꯥꯔꯔꯣꯏꯀꯣ, ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯏ ꯊꯥꯔꯕꯅꯤꯀꯣ, ꯊꯥꯔꯕ ꯅꯠꯇꯦ, ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯀꯗꯕꯒꯤ ꯐꯤꯕꯝ ꯇꯧꯔꯕ ꯐꯥꯎꯕꯗ ꯅꯈꯣꯏꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯄꯪꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣꯕ? ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯥꯝꯂꯣꯝꯗ ꯇꯥꯟꯅꯔꯒ ꯀꯔꯤ ꯊꯣꯛꯀꯗꯧꯔꯤꯒꯦ? ꯃꯈꯣꯏꯗ ꯋꯥ ꯇꯥꯟꯅꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯁꯦꯁꯦ, ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯕꯗꯣ ꯅꯨꯄꯤ ꯑꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯌꯥꯎꯔꯛꯀꯗꯕ, ꯈꯪꯉꯕ? ꯅꯈꯣꯏꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯒ ꯊꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯎꯍꯩ ꯄꯥꯟꯒꯟꯗꯕꯤ ꯎꯄꯥꯜꯅꯤ꯫ ꯑꯗꯨꯅꯅꯤ ꯏꯕꯨꯡꯉꯣ, ꯏꯅꯝꯃꯗꯣ ꯂꯩꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯩꯅꯦ ꯋꯥꯁꯦ ꯀꯨꯞꯊꯅ ꯑꯝꯇ ꯇꯥꯟꯅꯒꯦ ꯇꯧꯕꯅꯤ." "ꯏꯅꯦ, ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯂꯣꯏꯔꯕ ꯑꯣꯏꯔꯗꯤ ꯏꯅꯦ ꯂꯩꯕꯤꯍꯧꯈꯤꯗ꯭ꯔꯥ? ꯑꯩꯗꯤ ꯏꯃꯨꯡꯗ ꯆꯪꯖꯔꯒꯦ꯫ ꯃꯄꯥꯟꯁꯤꯗ ꯏꯃꯥ ꯂꯥꯛꯄ ꯉꯥꯏꯒꯦ ꯍꯥꯏꯔꯁꯨ ꯉꯥꯏꯕꯤꯍꯧꯔꯣ. ꯑꯩꯈꯣꯏꯕꯨ ꯀꯧꯊꯣꯛꯄꯤꯔꯛꯑꯅꯨ." "ꯏ, ꯀꯣꯔꯧ, ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯑꯩꯁꯤꯕꯨ ꯇꯥꯟꯊꯣꯛꯂꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯍꯩ, ꯅꯪꯅꯦ ꯅꯀꯣꯛꯇꯣ ꯀꯔꯤꯅꯣꯃ ꯇꯧꯔꯕꯅꯤꯀꯣ ꯅꯪ." "ꯀꯔꯤꯕꯨ ꯇꯧꯗꯣꯔꯤꯒꯦ ꯏꯅꯦ? ꯌꯨꯝꯁꯦ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯤ ꯃꯇꯥꯅ ꯂꯣꯏꯅ ꯊꯨꯒꯥꯏꯒꯗꯧꯔꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ, ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯍꯔꯥꯎꯅ ꯍꯤꯡꯖꯔꯤ꯫ ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯔꯝ ꯆꯥꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯛꯂꯒ ꯏꯃꯨꯡ ꯏꯔꯥꯡ ꯁꯥꯒꯠꯍꯜꯂꯤ꯫ ꯏꯃꯨꯡ ꯑꯁꯦ ꯊꯨꯒꯥꯏꯒꯗꯧꯔꯤ꯫ ꯌꯥꯔꯦ ꯏꯅꯦ, ꯂꯦꯡꯕꯤꯈ꯭ꯔꯣ꯫ ꯏꯅꯦ ꯀꯣꯟꯅ ꯏꯃꯥ ꯂꯩꯕ ꯃꯇꯝ ꯑꯃꯗ ꯂꯥꯛꯄꯤꯌꯨ꯫ ꯉꯁꯤꯒꯤꯗꯤ ꯏꯅꯦ ꯌꯧꯕꯤꯈ꯭ꯔꯣ." "ꯏꯁ, ꯍꯔꯦ ꯍꯔꯦ, ꯅꯅꯦ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯍꯥꯀꯟ ꯆꯪꯗꯨꯅ ꯉꯥꯡꯂꯕꯅꯤꯅꯦꯀꯣ ꯍꯥ? ꯅꯈꯣꯏꯒꯤ ꯐꯅꯅꯕ ꯍꯥꯏꯕꯤꯔꯒ ꯑꯩꯈꯣꯏꯕꯨꯅ ꯅꯈꯣꯏꯅ ꯃꯂꯣꯝ ꯊꯝꯕ ꯍꯥꯏꯕꯤꯔꯤꯁꯤꯅꯤ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯈꯔꯗ ꯉꯥꯏꯔꯦ ꯃꯍꯨ ꯄꯨꯕꯤ ꯂꯤꯟ ꯑꯃꯣꯝ ꯑꯁꯤꯅ ꯅꯃꯥ ꯅꯆꯥꯕꯨ ꯆꯤꯛꯇꯨꯅ ꯍꯥꯠꯀꯗꯕ꯫ ꯑꯁꯤꯕꯨ ꯏꯀꯥꯏꯕꯁꯨ ꯂꯥꯏꯃ ꯈꯪꯗꯦꯅꯦ꯫ ꯃꯁꯥꯅ ꯃꯁꯥꯁꯦ ꯃꯆꯥ ꯄꯣꯛꯇ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯃꯄꯥꯝꯗ ꯀꯣꯛ ꯆꯠꯈꯤꯒꯦꯗꯤ ꯍꯥꯏꯗꯦ, ꯁꯨꯝ ꯇꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩ ꯍꯥꯏꯕꯅꯤꯗ." ꯇꯟꯖꯥ ꯑꯁꯤꯗ ꯏꯕꯦ ꯍꯥꯏꯕꯤꯁꯨ ꯃꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯀꯩꯊꯕꯤꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥꯉꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯍꯧꯔꯤ꯫ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯦꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯀꯩꯊꯕꯤ, ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯍꯥ? ꯀꯔꯤ ꯍꯥꯏꯕꯅꯣ? ꯀꯅꯥꯗꯅꯣ ꯅꯪꯅ ꯂꯤꯟ ꯑꯃꯣꯝ ꯀꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯍꯦ, ꯂꯝꯍꯨꯏ ꯅꯨꯄꯤ ꯆꯤꯟꯗꯨꯝꯕꯤ, ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯩꯒꯤ ꯂꯥꯏꯔꯦꯝꯕꯤ ꯀꯨꯝꯂꯕꯤ ꯏꯃꯧ ꯑꯁꯤꯗ ꯑꯗꯨꯝꯅ ꯍꯥꯏꯖꯕ ꯁꯥꯏ꯫ ꯅꯪ ꯅꯈꯌꯥꯠ ꯑꯗꯨ ꯁꯦꯠꯂꯒ ꯀꯕꯥꯛ ꯈꯜꯂꯂꯨ ꯍꯥꯏꯕ꯭ꯔꯣ? ꯅꯊꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯂꯒ ꯏꯃꯨꯡ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯍꯦ ꯍꯣꯒꯥꯏꯕꯤ?" "ꯏꯁ, ꯏꯅꯝꯃꯒꯤ ꯋꯥꯇꯥꯁꯤꯗꯤ! ꯍꯣ, ꯑꯩꯈꯣꯏꯗꯤꯅꯦ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯒꯤ ꯈꯜꯂꯒ ꯍꯥꯏꯕꯤꯕꯅꯤ꯫ ꯑꯗꯨꯝꯅꯒꯗꯤ ꯉꯥꯡꯕꯤꯔꯛꯀꯅꯨ꯫ ꯐꯅꯅꯕ ꯍꯥꯏꯕꯤꯔꯒ ꯑꯩꯉꯣꯟꯗ ꯍꯨꯒ ꯑꯣꯏꯗꯅ ꯍꯣ ꯏꯕꯨꯡ ꯑꯗꯨꯒꯤ ꯁꯥꯒꯩ ꯑꯁꯤꯗꯅꯦ ꯆꯥꯗꯥ ꯅꯧꯗꯥ ꯃꯨꯠꯄ ꯇꯥꯔꯦ ꯍꯥꯏꯗꯅ ꯍꯥꯏꯖꯕ꯫ ꯑꯩꯁꯦ ꯁꯥꯒꯩ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜꯅꯤ꯫ ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯏꯅꯝꯃ ꯍꯣꯏꯗꯤ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕꯤꯗꯕ ꯃꯥꯜꯂꯤꯅꯦ꯫ ꯀꯔꯝꯕ ꯃꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯍꯩ, ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝꯅꯤ, ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯐꯝ꯫ ꯅꯪꯅ ꯅꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯄꯒꯤ ꯃꯊꯧ ꯂꯩꯇꯦ꯫ ꯑꯐꯕ ꯃꯥꯏꯀꯩꯗ ꯀꯔꯤꯅꯣ ꯀꯗꯥꯏꯅꯣ ꯍꯥꯏꯗꯅ ꯇꯥꯟꯅꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯏꯈꯥꯒꯤ ꯑꯉꯥꯡ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯅꯈꯣꯡ ꯐꯥꯎꯕ ꯆꯥꯝꯕꯤꯗꯨꯅ ꯁꯦꯕꯥ ꯇꯧꯕꯤꯒꯦ, ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯒꯦ꯫ ꯑꯗꯨꯗꯤ ꯅꯠꯇꯅ ꯅꯪꯅ ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯊꯨꯒꯥꯏꯅꯕ, ꯑꯩꯒꯤ ꯏꯃꯧꯒꯤ ꯃꯊꯃꯣꯏ ꯇꯨꯁꯣꯟꯅ ꯍꯤꯡꯒꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯖꯕꯗꯤ ꯅꯪꯁꯨ ꯂꯦꯝꯅ ꯐꯪꯒꯅꯤ ꯈꯪꯉꯨ꯫ ꯂꯦꯡꯕꯤꯔꯣ, ꯍꯤꯒꯥꯏ ꯋꯥ ꯄꯨꯕ
ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯅꯕ ꯁꯤꯟꯕ ꯃꯤꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯐꯤꯗꯥ ꯊꯥꯗꯦ꯫ ꯃꯇꯨꯡꯗ ꯂꯥꯛꯂꯕꯗꯤꯅꯦ ꯁꯨꯝꯆꯤꯠ ꯄꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯈꯪꯉꯨ꯫ ꯑꯣ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯕꯤ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯤꯔꯅꯨ꯫ ꯅꯈꯣꯏ ꯍꯦꯛ ꯂꯥꯛꯄꯒ ꯏꯃꯨꯡ ꯑꯁꯦ ꯁꯥꯟꯇꯤ ꯐꯪꯗꯦ, ꯏꯔꯥꯡꯅ ꯄꯤꯛ ꯊꯜꯂꯤ꯫ ꯏꯅꯝꯃꯒꯤ ꯋꯥꯗꯨ ꯈꯔ ꯍꯦꯟꯃꯜꯂꯤ꯫ ꯅꯈꯣꯏꯒꯤ ꯐꯅꯅꯕ ꯍꯥꯏꯕꯤꯕ ꯌꯥꯗ꯭ꯔꯒꯅ ꯇꯣꯛꯆꯧꯅ꯫ ꯑꯐꯕ ꯃꯁꯛ ꯈꯪꯗꯕꯁꯤꯡꯁꯤꯗꯤ ꯅꯄꯨꯟꯁꯤꯁꯤꯡꯗꯣ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯗꯨꯅ ꯄꯨꯡꯃꯨꯠ ꯃꯨꯠꯇꯧꯔꯦ ꯍꯥꯏꯕꯗꯣ ꯆꯤꯡꯈꯠꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯤꯕꯒꯤ ꯋꯥꯅꯤ꯫ ꯅꯕꯦꯝꯃ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯈꯔꯗ ꯉꯥꯏꯔꯦ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯛꯀꯗꯕ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯂꯥꯏꯐꯥꯎ ꯑꯁꯦ ꯆꯨꯝꯃꯦ ꯍꯥꯏꯗꯅ ꯍꯩꯔꯨꯛ ꯄꯥꯅ ꯂꯥꯡꯗꯨꯅ ꯈꯨꯔꯨꯝꯂꯨ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤ꯫ ꯏꯕꯦꯍꯥꯏꯕꯤꯗꯤ ꯃꯊꯃꯣꯏ ꯑꯗꯨ ꯆꯥꯛꯄ ꯍꯦꯟꯃꯟꯕꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯦ ꯍꯣꯒꯥꯏꯕꯤ ꯑꯣꯜꯂꯛꯈꯤ! ꯅꯪꯉꯣꯟꯗꯕꯨ ꯀꯔꯤꯒꯤ ꯍꯩꯔꯨꯛ ꯄꯅꯥ ꯀꯠꯆꯒꯗꯧꯔꯤꯕ? ꯅꯪꯒꯨꯝꯕꯅ ꯏꯃꯧ ꯑꯁꯤꯒꯤ ꯅꯈꯣꯡ ꯆꯥꯝꯂꯨ ꯂꯥꯎ, ꯃꯤꯅꯥꯏ ꯑꯣꯏꯔꯨ ꯂꯥꯎ꯫ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗꯅꯦ ꯈꯣꯡꯒꯨꯜ ꯍꯦꯛ ꯇꯥꯔꯛꯄꯗ ꯏꯕꯦꯍꯥꯏꯕꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯅꯪ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯗꯕꯅꯤ ꯈꯪꯉꯨ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯥꯟꯇꯤ ꯑꯃꯗꯤ ꯏꯕꯦꯍꯥꯏꯕꯤ ꯑꯅꯤꯗꯨ ꯃꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯕꯛꯅ ꯐꯔꯤꯕꯁꯨ ꯉꯁꯤꯗꯤ ꯑꯃꯥꯏꯕꯤ ꯑꯗꯨꯒ ꯎꯅꯕ ꯐꯪꯂꯦ꯫ ꯃꯈꯣꯏꯅ ꯋꯥꯔꯣꯜ ꯄꯨꯝꯕ ꯍꯥꯏꯔꯕꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯑꯃꯈꯛ ꯁꯣꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗ ꯀꯔꯤ ꯑꯌꯦꯠ ꯑꯄꯟ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯇꯨꯅ ꯏꯕꯦꯍꯥꯏꯕꯤꯗ ꯊꯧꯅꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯁꯦ ꯍꯥꯏꯔꯤ꯫ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯑꯃꯗꯤ ꯄꯥꯡꯊꯣꯛꯀꯗꯕ ꯅꯨꯃꯤꯠ ꯄꯨꯝꯕ ꯍꯥꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯔꯛꯂꯕꯗ ꯀꯣꯔꯧ ꯑꯃꯗꯤ ꯊꯝꯕꯥꯜ ꯑꯅꯤꯁꯨ ꯃꯈꯣꯏ ꯄꯨꯟꯅ ꯌꯥꯎꯅ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯆꯪꯅ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯝꯕꯥꯜꯗꯨ ꯃꯤꯔꯣꯜꯂꯛꯂꯤ꯫ ꯊꯝꯕꯥꯜꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯤꯔꯣꯜꯂꯦ ꯍꯦꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯇ ꯅꯠꯇꯅ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯃꯃꯥ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯅꯤꯡꯖꯕ ꯊꯨꯡꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯝꯕꯥꯜ ꯑꯃꯗꯤ ꯀꯣꯔꯧꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯔꯕ ꯑꯁꯤꯗꯗꯤ ꯃꯈꯣꯏꯕꯨ ꯐꯅ ꯉꯥꯡꯅꯕꯤꯔꯝꯗꯕ ꯅꯣꯛꯅ ꯆꯥꯝꯅꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯏ ꯆꯝꯊꯈ꯭ꯔꯦ꯫ ꯃꯈꯣꯏꯗ ꯇꯣꯠꯅ ꯇꯤꯟꯅꯅꯕ ꯂꯣꯏꯅꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫